Taiwan da lockdown taude curfew taude tawigumba sung akoina akoina mafam ama changba matamda office khangde pot laibam khangde akoigi body temperature si check tawi loinana akoigi hand sanitizer alcohol based hand sanitizer si sijinnabasi lepte temperature hand na lairadi dukan da chu kai chu changhande office da chu changhande ahan mamakta COVID-19 laichat na maram oiduna lockdown tawbadagi amadi curfew tawbadagi office dukan mayam ama thonglon badagi sentan ba yadabadagi chathokpa yadabadagi kham thengna awa chaitheng nanglaba Eramdam Kangleipakki ireijasing Kangleicha khudingmakpu mamakta nuluk sabu uchari loinana mayamge awabada saruk yajari ehakiming Dr. Ngangbam Kumar Meetei ehak Taiwan da English ki University ojama oina lejabani Taiwan da di hojik si lockdown amadi curfew makti tawte adubu mioi chamri ga kun laichat asina nahalle loinana mioi taruk amadi punsi longkre mayamda haijaning bati Taiwan da COVID laina si lakhi basi January gi tang 13 aduda lakhi bani hai matamdudagi ngasi phawda laina sandokpachi yamna nemna lakpani loinana lairiba haibadi million kunhumdoi haibadi lak chaniga kungo humdoi laibasida mioi chamriga kunkhak laina asina nahanba amadi mioi tarukhak laina asina sianba haibasi sanglaba matamsida hairuragadi yamna ningthijana sem saduna thawrang lakhutana laina asidagi laichat asidagi ngaktuktuna lakuni madumak oiduna su Taiwan da lairiba khoigi mipung khudingmak yamna cheksinna lei aduga loinana khoigi laingak na su yamna cheksin thawrang lakhutuna laichat asidagi nadanaba amadi sidanaba kan hotnajari hauze ayhak isamak university gi oja ama oina ayhak khoigi Taiwan gi akoigi mahei sangsing loina hangli loina atopo office sing ju loina hangli tawbatabu akoina tambiriba mahei sangsing amadi department store adagi any akoina chappa matamda changluba matamda pot laibagi office ki changba matamda koisi khoigi body temperature ji hakchang gi asabasi khoigi thermal camera sijinnadana adagi khutna paiba khoigi temperature check tawnabidu sijinnadana loina khoigi body temperature tawi maduda karigumba khoigi hakchang gi asabasi henna kuntra taretagi henna saragadi makoidu mayumda thakigani natraga changhalloi loinana doctor da chatnanaba doctor da chatlaga yengthoknaba makoibu pautak pibi hojik mak ehak isamak university gi classing luxury asi tawda yadaba ithawni aduga atopa khoigi thabak tawba mayamchu adum office kanari thabak tawnari mapanda thoklaga khoigi nomagi tamda so dum yawi unma si tawri adum oinamak lamdam sida laingak china yamna ningthina khoigi laina si laichat si sandoktana ba kan hotnari kanna hotna khoigi chamagi makhada leirambane adubu khanghaudana number khoigi laichat na nabagi machingji khanghaudana hangat kebisi khoigi Europe tagi amadi America tagi Europe tagi khoigi lam koiruba halakpa khoigi Taiwan gi miyoising na purakpadagi laichat asi yamna thuna sandokhibani adu natragadi Taiwan da yamna ningthijana yamna ngakshendana sagi yamna masingji yamna leirambani matamduda Europe tagi lakpasi
pusilakpasi yaudringayda adugi mamangda mioi ani khaktani sikhiba adubu hojikti mioi taruk yore haijaningbadi Taiwan gi asigumba laingakna khoigi yamna ningthina thaurang lokhotpa asita natana khoigi micham yamsu laingakna laukthokliba khoigi ain sing asi induna chappa asi yamna thagat ningai ni haijaningi haibadi hujik khoigi bus station da bus manungda adagi khoi subway khoigi underground train da adagi normal train da adagi khoigi office da changba even aihak ki leiriba khoigi building che khoigi community apartment chi dasu khoi apartment chi dasu flat chi dasu khoi chi building chi dasu khoi chi body temperature nungti gi tawi gate ama khakani hangiba hana maning mama hanglam do hujik mamang khakani hangiba masidaisda check torga gate sida changpham sida check torga loina thajin bani kargumba temperature si wangna leragadi makoi changhande makoi changhalaga su makoi si doctor da thaki gani mai to yamna section na lai hujiksi adubo hairiba asigumba chakhotpagi sel paibagi matausi akhoi Eramdam Kangleipakna tawbang amoidabnina ngamgadaba yamna wagadabanina haibadi kanna fana kanna hotnarabasu madumagti ngamloi maramdi eikhoi gi sel leite aduga akhoi gi haidi akhoi gi infrastructure hospital sing adei mioi khudingmak Tawainda akhoi insurance health insurance spiders maina akhoi Eramdam da loina ayamra lainadabani aduna ina kaira kunba makoi phabo hujiksi wari bani Manipurda Eramdam Kangleipakta adu karigumba eikhoina yamna cheksinna leitragadi laichat asina karigumba naba thoraklagadi yamna wana thokani ngak thokpada aduna nahakna Eramdamgi ereichasing Kangleichasingda waraba suwana mayamna yariba makhai yumda leibiyu yumgi thaba ingang tawba yaba tawduna leibiyu matam khara warsu waminasi laichat asina karigumba khudong thibdagi karigumba punchi longkiba tholagadi koigi kumhai harau adagi narki chatnabi planning lachon khudingmak ekoi yawang amloi dorumni tungda tuna handakta pangthokiba chairauba amadi Easter Sunday da thokiba thogdo adu kaya nungai jade maramdi adigumba asugumba koigi nat oiba natraga lining lachon gi thaba adi luong kungdong bagi harau kumai khudingmak se koi yaithokpa yaba ngakani haibadi laichat asi COVID-19 asi yamna sathiba laichat amani aduna masidagi khwaidigi phaba ngakthoknaba hidakti pambaidi akhoina mapanda thokpidaba aduga yariba makai atopaga sokna panabidaba imungi mi oi natana imungi mi oi phawbada nabu narabadi laichat asina bu narabadi sokna panaba ya punte aduna yamna luba lainani masi adubu yamna amarom da haragadi yamna laiba laina amani haibasu yai haibadi thengbu thengnarudraba na punaksinarudraba nadragadi eikhoi laina asidagi kan bangamgani hana ayak mayamda share tawjabani waraba suwana lengak na sukan na hotnari lengak na su hotnari bisidaisda wara suwana khoi matam kharadi khoi mapani panthokpidana haibadi yumda leibiduna laichat asibu eikhoi punna thengnaminiduna eikhoi hanagi punsi marelda amuk lakna hotnasi haina ayak mayang mafamda thamjari yakining Dr. Ngambon Chanti Kumar Meetei mayambu thagachari so loisilakpada Tawainda hujik coronavirus ki section thorang yamna section na lokhatli miyam su illaga chatli mayam ubiri basini pot laiba lakpada chu natraga bus station da chapda chu bus tongda chu natraga train tongbada oirasu akoigi natraga koigi subway
haibadi akhoi underground train tongphamda chatpadasu miyam se loina mask uppaga chatnabane no mask uptradi akhoi bus su tonghande taxi su tonghande underground train station sidasu changhande tongba yahande loina na akhoi gym even gym sanafam da baw akhoi mask uptradi changhande aduga body temperature su loi check tobne sida ubiriba samaina yamna aduda nate akhoi miyamna sok panba togadaba akhoi potlam chingje loina moi akhoi sanitizer akhoi alcohol yauba yu yauba akhoi sanitizer spirit yauba sanitizer mahi singduna taithoga oina sengthoe asida akhoi bus tongbaga isi mask uppaga changise mask uptradi bus su tonghande hai ando yari gaidi akhoi sigumba si laitabnina Eramdam Kangleipakta yari gaidi mapan thokpidaba lengakna haibadu induna chapiba aduga thokdaba yadragana akhoi mask uppaga chapiyo thagatchari